ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯗꯣ ꯑꯩ ꯀ꯭ꯂꯥꯁ 9 ꯀꯥꯕꯗ ꯉꯥꯏꯔꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯥ 2 ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯕꯕꯥꯅ ꯑꯍꯜꯅꯤ꯫ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯩꯒꯤꯅ ꯀꯀꯥꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯏꯗꯣꯝꯆꯥꯗꯤ ꯃꯕꯨꯛ ꯈꯔ ꯂꯨꯏ꯫ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯈꯔ ꯀꯣꯝꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯃꯔꯝꯗꯤ ꯀꯀꯥꯁꯦ ꯊꯕꯛ ꯇꯧꯏ, ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗ ꯀꯀꯥ ꯃꯊꯟꯇ ꯊꯕꯛ ꯇꯧꯕꯅꯤꯅ 이돔사나 모이데 pisa hangakani haiduna masada pakhatpa phawi. Moigi mungda sangwa matamdasu changhaningdabagi adum isau lange. Aduna aikhoi isinina amata tannana moida changde. Nomasu kakana idomsa udringai aibu kausilaga lupa kun pirake. Matamaduda lupa kun gi beluse yamna sawi. Mayam kakagi masana ahomne nupa ngaktani. Kakagi masa ahal aigina da thoibana class 11 karapa matam swaidagi masada sarai hobodona adum toina tobase ekoisu anghang oina ure. Matamaduda maibe maibi kya masa satuna adum yenge. Adubo maiba maibi singi maraktasu yaningdeba khardi yauri. Mase aigi motni mi amana lai khuramba lapa matamda laiminabana simjilena hana masi waise ta hai. Aduna dathoibagi anaba hobasisu laigisu aduga migisu yawena harakpa jani. Aduna kanada singne haba matamda aigi apuko babadani. Aigi apuko babase ata ehenba haibusu nate. Mangta oina apoma somba aduga nungsi changduna lengsanba hainabi sigumase khaktani hairibasi. Ata ehenba larika padana aduga maiba maibida tamnana karim tawba nate. Mase moisu khangibane. Adubo babana moibu kalakpagi masana laitongke toba matamda babana namthanaba mahi tawsila habase idomsana mingonda pau tamambadagi imagi nakungda yorake. Aduna imana idomsada ngamagi mahutta babado ina onsilaga aidi siguma thabakse pamjade migi miengsu sawi tuona babaga itatatana khatnai. Babasu kaka amadi idomsana adumna hai habaduda babasu tasengna nungaitra haba ai babagi maithong uba matamda khange. Adubu babana imada oina usilaga ngange. Masidege aikhoisu maramarta idomsa hoida sangambadasu sangdre. Phanakuina mo dathoibada magi anabada hokidre. Adubu noma numida wairam amane dathoiba mamanaba singa saksanaba sakhe. Saksana phamdada magi anabada hore haiduna pakhatna mamanaba singna imungda putharakpa jani. Adubu moini yengliba maibada lamlapagi ngihaki phatanaba haiduna bababu kakana kaurakhi. Tasau angangda kainom tokre tasau namte imbiru lao. Maduda babana ainadi madugi maramda khangoine maibra maibira amta kauruso haiba matamda kakana harake. Kawabudi chahangkre hojiki ngihakhtangine tasau laona harapadagi babasu sale. Aisu babagi matung inaduna aisu yauki. Aidi dathoibagi kada heksangma matamda dathoibana magi phongdo oramliba maongdo uba matamda aidi isase kibana lore. Mami manado ngorong ongkhalaga maya siksilaga sauna lina kamagum phipi kamnana leramki. Dathoibagi manakta mamanaba ani masu phamlaga lerame. Baba sansilaga dathoibagi manakta phamthai. Aduga dathoibada babana hange. Thoiba nungbu kaidorage basawda hayuse nasado gyan taw. Kakada mu ansilaga ainadi masi khangoine noigidubu laktri habra. Dathoibada mu ansilaga thoiba namu nasado kaidoge ising khara thakero. Babana hangbaduda dathoibaso haidana mangakto nome. Babana idomsada ising glass amto puthoro angangse ising thakena hairena habadagi idomsana ising glass ama puthore. Babana isingda dathoibada piba matamda mamanabaduna moi pithakena lawraga pithae. Adubu khuda aduda dathoibana ising asengma pithakte haiduna ma sawbi hengale. Matudagi idomsaso mamanaba anidusu asigumadi
इसिंदे पुखरीदगी असंग पिथकदबा ओइरमनि हाइदुना ngangi mamanaba ani dunasu karamba maibano migi ising aseng ba haidi pukhidagi pithak tawbani haiduna murum solaga ngambadagi babadi ikaiduna mamaido luktharaga leki as mayam namituda babana ikai khibado ai masi phabu kaudri kawbusu ngamde babana nungai kidabado aingonda sapmanana phabugum tawki namitudagi babasu ikai khangdagi madugi simhamdudagi lapthoki asumna matam kra hawkre da thobza hawjikte masaki lasang ma saduna mi yengba tawe adubu ma matam kra da thobeda mi yamna yengbala ambadu handak marakti ilala khidre da thobasu yumda pakna lebasu ude akhusu hangude akhoinadi moide tanana gasu sangdre adubu idom sana de akhoida sangningma matam amadi wari sananingba matamda adum sangai nongnini leraga moide miyai chalabi nupi ma leba ui nupi do maibi obasani da thoibagi mamani na hai moide thamaga khangdaba takpi bazani mayamnasu nupi dida ima haina kawbadagi aishu ima haiduna aduma kawe nupi do hek yengba matamda masak nungshi miyumi tawsu aduma phai aduga yamna heiba amabisu male Noma numida amani ai numida dumthaba sukayaramde aina pung kya targena yema matamda ahingi matam usilakadawre pung 12 taramdawre ai tumthana bahaiduna kana hotnai phajupse khumjalaga tumnana batawe adusumisa usilu sukayade matam asidani makhona mataraki ahanmada makhondo singkhabagi makholoina tai aina Karino ahinga sidabo singkhaisibo kanana hana khale aduga dingi hak laibaga mo mai chapagi makholoina musu tarake ai ahanbadade wakhanara hainasu khalubane adubo makhondo sumta silakpadagi aina kong thangalaga karomdagino taribe makhonsibo haina ai tai hojikti makhondo maningnomdagine haiba aisu khange matamda ai isada akiba madi pakhatpadi phawi adubu isada su yengba phawraki ai phangdagi tapna hawgatlaga maningnomda lae makhondo hena naksilai mai chapagi makhone kanna taribase ai ekhoi maning thongida ahoba malai makhundo yamna sawbadi nate ai maduda tumina karina torise haina yengma matamdadi athai oramtre da thoibaga imama bi aduga moigi sumangda mai hawraga lai khoramba oramki ahinga oibane madu uba madamda isada akibadi phawi adubu yeningbusu phawri sumyeng sama madamda imama bi aduna masinda lairon soli manaktasu laiti kharasu taraga leba ui aina munna yenga leiringe matamda khanghaudana da thoibana saphoma langkhalaga saina kanthabagi makhonduna ai khamre khangna ima haina lauki makhoi anishu aina laubada takhiba male yengthore aisu phat makhada phamtai aduga thuna aigi gata sangsile isasu kiba madi pakhatpana lore hojikidubu aibu khangkhra jala haina su isase pakhatle numi ada ai tumthaba sunga yade nongalamdai khaktani mikup amatang tumkhibase adubu angakpani aina nongalagi mamadamda aikhogi maningthogi ahoboda leiramdre maninglomdagi jinga masena moina oina mesilai masidagi aidi isase aina ngrang yangboda khangkhra mala haiduna pakhatpadu lore imada tamsir haina khali adubu ai tamdre asamna hatama hokhraba matung aishu hojikte kaisu khandre numise nungthene ai ngaktan tumgena phongdu sanga hipthai mangama mange manga duda aina ukiba dathoiba madi imama bina lai khorambagi saktamadune aina marumamda lesilaga makhoina tawribada yenge adubo makhoi anina aibu ukibadagi aibu hana bahaiduna tanarake aisho makhoina phangdana bahaiduna yamna pakhana yum yongnaba kana senslei aduga thongdo thingsingi tawe adubo thong thingjinbada yadre dathoiba madi imama bidugi akiba saktamadu uba matamda
ꯑꯩ ꯀꯤꯕꯅ ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯏ ꯂꯥꯎꯒꯦ ꯍꯥꯏꯕꯁꯨ ꯂꯥꯎꯕ ꯉꯝꯗꯦ ꯏꯁꯥꯁꯦ ꯏꯐꯥ ꯐꯥꯖꯤꯜꯂꯦ ꯃꯇꯥꯡ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯁꯨ ꯑꯩꯒꯤ ꯃꯅꯥꯛꯇ ꯃꯌꯥ ꯍꯤꯒꯠ ꯍꯤꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯈꯤ ꯑꯩ ꯏꯃꯥꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯂꯧꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯕꯗꯤ ꯉꯝꯗꯦ ꯈꯪꯍꯧꯗꯦ ꯗꯥ ꯊꯣꯏꯕꯅ ꯑꯩꯒꯤ ꯈꯧꯔꯤ ꯆꯔꯝꯁꯦ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯩ ꯃꯪꯗꯣ ꯃꯪꯅ ꯃꯁꯤ ꯃꯪꯅꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯁꯤ ꯀꯅꯥꯅꯣꯝꯇꯅ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯕꯗꯤ ꯏꯁꯥꯗ ꯊꯦꯡꯉꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯤꯉꯩ ꯏꯃꯥꯅ ꯑꯩꯕꯨ ꯊꯦꯡꯉꯦ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯧꯗꯣꯔꯛꯏ ꯃꯁꯤꯗꯒꯤ ꯑꯩ ꯋꯥꯅ ꯃꯤꯀꯞꯇꯣ ꯊꯣꯛꯂꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯏꯁꯥꯗ ꯏꯍꯦꯛ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯃꯥꯅ ꯗꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯗꯨꯀꯥꯟꯗ ꯆꯠꯂꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯗꯨꯀꯥꯟꯗ ꯗꯨꯛ ꯂꯩꯕꯗ ꯆꯠꯂꯦ ꯃꯇꯝ ꯑꯗꯨꯗ ꯗꯥ ꯊꯣꯏꯕꯁꯨ ꯗꯨꯀꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯑꯩꯗꯤ ꯗꯥ ꯊꯣꯏꯕ ꯎꯕ ꯃꯇꯝꯗ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯦ ꯑꯗꯨꯒ ꯗꯥ ꯊꯣꯏꯕꯁꯨ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯩ ꯅꯨꯃꯤꯠꯇꯣ ꯉꯁꯥꯏ ꯃꯪꯈꯤꯕ ꯃꯪꯗꯨꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯗꯒꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯅꯍꯥꯟ ꯑꯩꯅ ꯇꯥꯈꯤꯕ ꯃꯈꯣꯟꯗꯨꯃꯛ ꯑꯃꯨꯛ ꯇꯥꯔꯛꯈꯤ ꯍꯟꯗꯛꯇꯤ ꯀꯤꯗꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯐꯩꯖꯨꯝꯅ ꯏꯁꯥ ꯄꯨꯝꯕ ꯀꯨꯞꯁꯤꯜꯂꯒ ꯃꯈꯣꯟꯗꯣ ꯇꯥꯗꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯈꯣꯟꯗꯣ ꯍꯦꯟꯅ ꯑꯗꯨꯝ ꯇꯥꯏ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯗꯤ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯑꯗꯨꯃ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯟꯗꯛ ꯃꯔꯛ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯏꯃꯪ ꯃꯛꯁꯤꯜꯂꯦ ꯃꯗꯨꯗ ꯑꯩꯅ ꯀꯩꯝ ꯇꯧꯗꯦꯅ ꯈꯨꯝꯃꯦ ꯏꯃꯥꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯈꯟꯅꯈꯤꯗ꯭ꯔꯥ ꯈꯜꯂꯒ ꯑꯩ ꯍꯥꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯩꯅ ꯀꯥꯡꯈꯟ ꯊꯥꯔꯒ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯃꯥꯏꯁꯦ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯀꯥꯡꯈꯟꯒꯤ ꯃꯊꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯈꯔ ꯅꯞꯄꯒ ꯂꯩꯕ ꯑꯣꯏꯅ ꯎꯏ ꯑꯩ ꯍꯥꯟꯅꯗꯒꯤ ꯏꯁꯥꯁꯦ ꯈꯔꯒ ꯀꯤꯕꯒ ꯑꯩ ꯏꯃꯥꯕꯨ ꯀꯧꯔꯒ ꯌꯦꯡꯍꯜꯂꯦ ꯏꯃꯥꯅ ꯁꯤꯗꯤ ꯀꯣꯕꯤ ꯇꯤꯟ ꯃꯌꯥꯝꯅꯤꯅꯦ ꯑꯃꯈꯛꯁꯨ ꯅꯠꯇꯅ 5-6 ꯏꯕꯦꯝꯃ ꯁꯨꯝꯁꯤ ꯄꯨꯊꯣꯔꯛꯑꯣ ꯀꯟꯊꯒꯦ ꯃꯁꯤꯒꯨꯝꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯕ ꯃꯇꯝꯗ ꯃꯤꯅ ꯐꯠꯇꯕ ꯄꯣꯠ ꯊꯥꯔꯛꯄꯒꯤꯅꯦꯅ ꯍꯥꯏꯅꯩ ꯈꯨꯠꯅꯒ ꯁꯣꯛꯄ ꯏꯃꯥ ꯀꯤꯔꯦ ꯍꯟꯗꯛ ꯃꯥꯏꯕꯤꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯍꯥꯏꯅꯔꯕꯅꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯀꯩꯗꯧꯔꯛꯏꯖꯥꯠꯅꯣꯅ ꯉꯥꯡꯗꯨꯅ ꯏꯃꯥꯅ ꯁꯨꯝꯁꯤꯅ ꯀꯟꯊꯔꯒ ꯀꯧꯇꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯄꯥꯟꯗ ꯂꯪꯊꯣꯛꯎꯔꯦ ꯑꯩꯗꯤ ꯏꯃꯥꯅꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯗ ꯇꯨꯝꯃꯤꯟꯅꯁꯦ ꯑꯩ ꯏꯊꯟꯗ ꯇꯨꯝꯕ ꯀꯤꯖꯩꯅ ꯍꯥꯏ ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟ ꯇꯧꯔꯤꯅꯤ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯩꯁꯨ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯣꯏꯗ ꯏꯃꯨꯡꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯇꯨꯝꯊꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯃꯪꯂꯥꯛꯅꯈꯤ ꯃꯪꯗꯁꯨ ꯑꯀꯤꯕ ꯀꯌꯥꯁꯨ ꯎꯈꯤ ꯃꯁꯤꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯈꯜꯂꯒ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯑꯦ ꯏꯃꯥꯅ ꯑꯍꯤꯡꯗꯨꯗ ꯗꯨꯛ ꯊꯥꯗꯣꯛꯑꯦ ꯈꯩꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯑꯒ ꯏꯃꯥꯒ ꯇꯨꯝꯕꯗꯒꯤ ꯃꯪꯂꯥꯛꯅꯕꯗꯣ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯍꯤꯡ ꯃꯔꯛ ꯃꯔꯛꯇ ꯂꯥꯏ ꯈꯨꯔꯝꯕꯁꯦ ꯑꯍꯧꯕ ꯃꯤꯁꯨ ꯌꯥꯎꯅꯔꯦ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯝꯇ ꯍꯥꯏꯅꯗꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯉꯥꯏ ꯆꯤꯟ ꯀꯥꯡꯊꯣꯛꯇꯦ ꯏꯊꯥ ꯊꯥꯖꯗꯅ ꯅꯣꯡꯃ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯑꯦ ꯃꯣꯏꯗ ꯑꯩꯕꯨ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯃꯥꯅꯗꯤ ꯏꯆꯝ ꯆꯝꯅ ꯆꯠꯂꯨꯁꯣꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯦꯡꯅ ꯇꯜꯂꯦ ꯆꯠꯇ꯭ꯔꯕꯗꯤ ꯋꯥꯈꯜ ꯍꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯆꯠꯂꯦ ꯃꯇꯝ ꯑꯁꯤꯗ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯤꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯁꯤꯗꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯈꯔ ꯂꯥꯛꯎꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ ꯑꯩꯅ ꯅꯪꯁꯦ ꯎꯕ ꯃꯇꯝꯗ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯨꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯅꯪꯅ ꯂꯥꯏꯇꯤꯟ ꯈꯨꯔꯝꯊꯣꯛꯑꯒ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯅꯨꯄꯥꯗꯣ ꯄꯨꯟꯁꯤꯔꯣꯏ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯂꯥꯏ ꯑꯝꯇꯪ ꯈꯨꯔꯝꯊꯣꯛꯄꯤꯒꯦꯅ ꯈꯜꯂꯤ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯁꯦ ꯑꯩꯒꯨꯝꯕ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯏꯃꯥ ꯈꯨꯔꯝꯁꯦ ꯑꯗꯨꯗꯤ ꯅꯣꯏ ꯏꯃꯥꯗ ꯍꯥꯏꯔꯗꯤ ꯃꯥ ꯀꯩꯁꯨ ꯌꯥꯔꯣꯏ ꯏꯃꯥꯗꯤꯅꯦ ꯃꯤꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗ ꯃꯤꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯈꯪꯉꯤ ꯍꯣꯏ ꯑꯩꯅ ꯐꯖꯅ ꯁꯥꯔꯕꯨꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯑꯩꯅ ꯎꯕ ꯃꯇꯝꯗ ꯈꯪꯉꯤ ꯃꯥꯁꯦ ꯉꯥꯎꯔꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯂꯥꯏꯇꯤꯟ ꯀꯌꯥꯁꯨ ꯊꯥꯖꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯍꯥꯏꯔꯨꯕꯗ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯒꯨꯝꯁꯤ
ꯑꯩꯁꯨ ꯏꯃꯥ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯕꯣꯏ ꯈꯟꯗꯨꯅ ꯏꯃꯥꯗ ꯍꯥꯏꯔꯣꯏꯅ ꯈꯨꯝꯃꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯑꯩꯅ ꯂꯩꯔꯨꯔꯦ, ꯑꯗꯨꯒ ꯏꯃꯥ ꯃꯥꯏꯕꯤꯁꯤꯅ ꯁꯣꯜꯂꯒ ꯑꯩꯅ ꯅꯨꯃꯤꯠ 8ꯅꯤ ꯏꯃꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯊꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯁꯦ ꯊꯛꯄ 6ꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯁꯤꯅꯤ꯫ ꯑꯩ ꯅꯨꯃꯤꯠꯁꯦ ꯏꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯤ ꯑꯇꯣꯞꯄ ꯎꯕ ꯌꯥꯗꯦ, ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎ ꯁꯥꯎꯒꯠꯂꯤ, ꯃꯔꯨ ꯑꯣꯏꯅ ꯏꯃꯥ ꯕꯕꯥꯅꯤ꯫ ꯃꯣꯏꯅ ꯋꯥ ꯑꯃ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯥꯎꯗꯨꯅ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯁꯪꯒꯠꯇꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯑꯩꯒꯤ ꯀꯣꯛꯇ ꯃꯣꯏꯁꯦ ꯐꯠꯇꯕꯅꯤ, ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯃꯣꯏꯅ ꯑꯩꯒꯤ ꯐꯅꯕ ꯀꯩꯝꯇ ꯌꯦꯡꯁꯤꯟꯕꯤꯗꯦ꯫ ꯗꯥ ꯊꯣꯏꯕ ꯑꯃꯗꯤ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯦꯟꯅ ꯑꯩꯒꯤ ꯈꯟꯕꯤꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯏꯃꯥ ꯕꯕꯥꯕꯨ ꯁꯥꯎꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃꯅ ꯏꯃꯥꯅ ꯂꯥꯏꯟꯊꯧꯗ ꯆꯪꯉꯒ ꯙꯨꯞ ꯊꯥꯎ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛꯁꯦ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯁꯨꯡꯆꯪ ꯆꯪꯅꯤꯡꯗꯦ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯅꯝꯅ ꯆꯪꯍꯜꯂꯦ ꯙꯨꯞ ꯊꯥꯎ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯅꯤꯡꯊꯧꯒꯤ ꯏꯄꯥꯗ ꯙꯨꯞ ꯃꯩꯔꯥ ꯀꯠꯄꯁꯦ ꯉꯝꯗ꯭ꯔꯦ꯫ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯑꯗꯨꯃꯛ ꯐꯥꯎꯏ꯫ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯍꯦꯛ ꯆꯪꯕ ꯃꯇꯝꯗ ꯀꯥꯗ ꯑꯃꯨꯕ ꯑꯃ ꯂꯩꯕꯗꯧꯅ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤ꯫ ꯂꯥꯏ ꯈꯨꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯤꯠꯁꯦ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯋꯥꯡꯈꯠ ꯑꯃꯨꯛ ꯀꯨꯠꯊ, ꯀꯣꯛꯁꯦ ꯈꯪꯉꯥꯎ ꯉꯥꯎꯏ꯫ ꯑꯩ ꯃꯁꯦ ꯏꯃꯥꯗ ꯍꯥꯏꯗꯦ, ꯏꯃꯥ ꯑꯃꯥꯏꯕꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯅꯃꯥ ꯈꯪꯍꯟꯗꯅ ꯅꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯃ, ꯑꯗꯨꯒ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗꯒꯤ ꯂꯣꯠꯁꯕꯤ ꯃꯈꯣꯡ 3ꯒꯤ ꯍꯥꯃꯨꯛꯀ, ꯑꯗꯨꯒ ꯅꯄꯥꯒꯤ ꯈꯨꯗꯩ, ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯒꯤ ꯂꯩꯕꯥꯛ ꯃꯆꯦꯠ ꯑꯃ ꯄꯨꯔꯛꯎ, ꯏꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯄꯤꯒꯦ꯫ ꯑꯗꯨꯕꯨ ꯅꯃꯥꯗꯤ ꯈꯪꯉꯅꯨ, ꯃꯥꯅ ꯈꯪꯉꯕꯗꯤ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯁꯥꯗ ꯈꯟꯈꯤ, ꯑꯗꯨꯒ ꯊꯕꯛꯇꯣ ꯂꯣꯟꯅ ꯇꯧꯈꯤ꯫ ꯑꯩ ꯇꯥꯜꯂ ꯌꯦꯡꯈꯤ꯫ ꯏꯃꯥꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯊꯕꯛꯁꯤꯡꯗꯣ ꯂꯣꯟꯅ ꯇꯧꯔꯦ꯫ ꯑꯩꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯃꯇ ꯑꯩꯅ ꯄꯨꯟꯈꯤꯗꯦ꯫ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯦ꯫ ꯀꯩꯒꯨꯝꯕ ꯑꯩꯅ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯈꯤꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯃꯁꯤꯗ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯂꯣꯟꯅ ꯆꯦꯟꯈꯤꯒꯦ, ꯌꯨꯝꯗ ꯂꯩꯔꯣ ꯍꯥꯏꯅ ꯆꯞ ꯌꯨꯡꯅꯅꯤ ꯈꯜꯂꯤꯕꯁꯤ꯫ ꯑꯩ ꯀꯥꯇꯤ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯏꯃꯥꯒꯤ ꯐꯅꯦꯛꯇꯣ ꯆꯞꯄꯤꯉꯩ ꯏꯃꯥꯅ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯛꯑꯒ ꯀꯔꯤ ꯇꯧꯔꯤꯅꯣ, ꯀꯅꯥꯅ ꯀꯔꯤ ꯏꯟꯁꯤꯜꯂꯛꯀꯦꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯍꯪꯉꯦ꯫ ꯑꯩ ꯀꯩꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯗꯥ ꯊꯣꯏꯕ ꯑꯃꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯇꯧꯍꯟꯕ ꯑꯣꯏꯔꯝꯅꯤꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ ꯅꯪꯁꯦ ꯍꯟꯗꯛ ꯃꯔꯛ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ, ꯀꯩꯒꯤꯅꯣ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯁꯦ, ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯐꯩ ꯑꯩ ꯍꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯣ ꯕꯕꯥꯅ ꯈꯥꯝꯃꯦ꯫ ꯈꯟꯅꯔꯨꯕ ꯍꯧꯅꯗꯦ, ꯐꯠꯇꯕ ꯃꯤꯒ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯃꯥꯡꯖꯕ ꯍꯦꯟꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃ ꯇꯥꯟꯅꯔꯒ ꯑꯉꯥꯡꯁꯦ ꯌꯦꯡꯊꯣꯛꯁꯤ꯫ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯌꯦꯡꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯤꯁꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯦ, ꯀꯣꯟꯅꯊꯪꯗꯗꯤ ꯃꯥꯒ ꯄꯥꯟꯅꯕ ꯉꯝꯃꯣꯏ, ꯑꯩꯗꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯔꯝꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯁꯨ ꯎꯠꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩ, ꯏꯃꯥꯅ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯊꯪꯁꯨ ꯁꯨꯝ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯖꯟꯈ꯭ꯔꯦ꯫ ꯏꯁꯥꯁꯦ ꯇꯔꯪ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯕꯗꯒꯤ ꯏꯃꯥꯗꯤ ꯀꯞꯄꯕ ꯖꯥꯠꯅꯤ꯫ ꯑꯩ ꯃꯇꯝꯗꯣ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯦ꯫ ꯏꯃꯥ ꯕꯕꯥꯅ ꯉꯥꯡꯕ ꯑꯩ ꯀꯩꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯁꯨꯝꯅ ꯀꯣꯟꯅꯊꯪꯅ ꯃꯥꯏꯕ ꯑꯃ ꯊꯦꯡꯅꯩ꯫ ꯃꯥꯏꯕꯁꯤꯅ ꯆꯨꯝꯅ ꯄꯣꯠ ꯊꯥꯔꯛꯄꯗꯤ ꯉꯥꯛꯊꯣꯛꯄ ꯂꯩ, ꯑꯗꯨꯕꯨ ꯏꯁꯥꯗ ꯆꯥꯁꯤꯟꯈ꯭ꯔꯕ ꯄꯣꯠꯁꯛꯁꯤꯅꯤ ꯂꯨꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯁꯤ, ꯍꯥꯟꯅ ꯃꯁꯥꯁꯦ ꯑꯝꯇ ꯇꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯊꯛꯑꯦ꯫ ꯃꯗꯨꯒꯤ ꯏꯁꯤꯡꯗꯣ ꯍꯦꯛ ꯊꯛꯎꯕꯗꯒꯤ ꯑꯩ ꯑꯣꯕꯗ ꯏꯁꯥꯁꯦ ꯁꯤꯒꯦꯅ ꯇꯧꯈꯤ꯫ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯇꯝꯗꯣ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯃꯊꯪ ꯌꯦꯡꯕ ꯃꯇꯝꯗ ꯐꯔꯛꯇꯕꯗꯒꯤ ꯏꯃꯥꯒꯤ ꯃꯆꯦ ꯃꯥꯕꯣꯛꯍꯣꯏꯗ ꯂꯩꯔꯒꯅꯤ ꯑꯩꯕꯨ ꯌꯦꯡꯉꯤꯕꯁꯤ꯫ ꯃꯥꯕꯣꯛꯇꯤ ꯑꯩꯒꯤ ꯃꯇꯧ ꯑꯁꯤꯗ ꯐꯔꯣꯏ ꯈꯟꯗꯨꯅ ꯀꯞꯄꯕ ꯖꯥꯠꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯏꯕꯤꯁꯤꯅ ꯇꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯉꯥꯡꯁꯤꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯃꯥꯗ ꯅꯠꯇꯅ ꯅꯣꯏꯒꯤ ꯏꯃꯨꯡꯕꯨꯁꯨ ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯁꯤꯟꯕꯅꯤ꯫ ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯅꯣꯏꯒꯤ ꯏꯃꯨꯡꯒ ꯃꯣꯏꯒ ꯁꯥꯎꯅꯕ ꯂꯩꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ
ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯀꯔꯤ ꯇꯧꯈꯤ? ꯅꯣꯏꯒ ꯍꯥꯟꯅꯒ ꯈꯠꯅꯈꯤꯕ꯭ꯔꯅ ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗ ꯑꯩꯅ ꯂꯤꯈꯤꯕꯗꯒꯤ ꯏꯃꯥꯅꯁꯨ ꯃꯥꯏꯕ ꯑꯗꯨꯗ ꯃꯣꯏꯅ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯔꯤꯉꯩ ꯏꯆꯥ ꯑꯁꯤꯅ ꯎꯈꯤꯕꯅꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯐꯔꯦ ꯏꯄꯥꯅ ꯐꯅꯕ ꯂꯥꯌꯦꯡꯅꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯦꯡꯕꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯤꯁꯨ ꯐꯅꯌꯥꯝ ꯂꯥꯛꯏ꯫ ꯂꯥꯏ ꯈꯨꯔꯝꯕꯁꯦ ꯑꯩ ꯈꯨꯔꯝꯗ꯭ꯔꯤꯉꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯍꯥꯟꯅ ꯂꯥꯏ ꯈꯨꯔꯝꯅꯕ ꯇꯧꯔꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯂꯥꯏ ꯅꯧꯅ ꯇꯣꯡꯉꯛꯄꯅꯦꯅ ꯍꯥꯏ꯫ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯗꯕꯗꯒꯤ ꯂꯥꯏ ꯅꯝꯁꯤꯟꯅꯕ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯏ ꯇꯣꯡꯉꯛꯈꯤ, ꯂꯩꯐꯥꯎ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯒꯤꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯑꯩꯅ ꯀꯣꯏꯅ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯝꯕꯅ ꯀꯩꯁꯨ ꯐꯔꯣꯏ꯫ ꯅꯪꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯕꯨ ꯑꯃꯨꯛꯇꯪ ꯊꯧꯅꯤꯖꯧ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗ ꯑꯌꯦꯠꯄ ꯑꯣꯏꯗꯣꯔꯦ ꯈꯟꯗꯨꯅ ꯅꯪꯕꯨ ꯃꯍꯥꯟꯅꯕ ꯁꯤꯟꯕꯅꯤ꯫ ꯅꯪꯅ ꯅꯠꯇꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡꯕꯨꯁꯨ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯈꯥꯕꯩ ꯈꯔ ꯁꯥꯍꯟꯒꯦ, ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯅꯪꯁꯨ ꯅꯁꯥꯗ ꯐꯪꯈꯤꯕ ꯐꯠꯇ꯭ꯔꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯉꯝꯗꯨꯅ ꯅꯪꯕꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯆꯠꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡꯗ ꯅꯪꯅ ꯊꯨꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯣꯟꯗꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯏꯃꯥꯅꯁꯨ ꯀꯞꯇꯨꯅ ꯏꯆꯥꯕꯨ ꯑꯗꯨꯝꯅ ꯇꯧꯍꯟꯕꯤꯒꯅꯨ, ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯈꯨꯔꯝꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯏꯄꯥ ꯃꯥꯏꯕꯁꯤꯅꯁꯨ ꯇꯧꯕ ꯌꯥꯕ ꯈꯨꯔꯝꯕ ꯌꯥꯕ ꯈꯨꯔꯝꯕꯤꯔꯒ ꯌꯨꯝꯗꯁꯨ ꯀꯠꯀꯗꯕ ꯈꯨꯔꯝꯒꯗꯕ ꯍꯥꯏꯖꯒꯗꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯇꯥꯛꯄꯤꯔꯛꯇꯨꯅ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯕꯗꯒꯤ ꯑꯩꯁꯦ ꯃꯤꯔꯣꯟ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯛꯄꯁꯦ ꯊꯥ 4ꯃꯨꯛ ꯁꯨꯖꯤꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯗꯅ ꯕꯕꯥꯅ ꯑꯀꯣꯏꯕꯗꯣ ꯈꯥꯖꯤꯜꯂꯦ꯫ ꯃꯣꯏꯗ ꯀꯌꯥꯁꯨ ꯆꯪꯗ꯭ꯔꯦ꯫ ꯏꯗꯣꯝꯆꯥꯁꯨ ꯑꯩꯈꯣꯏꯗ ꯆꯪꯈꯤꯗ꯭ꯔꯦ꯫ ꯀꯀꯥꯗꯤ ꯏꯗꯣꯝꯆꯥꯅ ꯍꯥꯏꯕ ꯊꯥꯖꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯃꯥ ꯑꯃꯥꯏꯕꯤꯗꯣ ꯎꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯏꯗꯣꯝꯆꯥ ꯑꯃꯗ ꯍꯪꯕ ꯃꯇꯝꯗ ꯗꯥ ꯊꯣꯏꯕꯒ ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯒ ꯁꯥꯎꯅꯕꯗꯒꯤ ꯈꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦꯅ ꯍꯥꯏ꯫ ꯏꯗꯣꯝꯆꯥꯒꯁꯨ ꯈꯟꯅꯈꯤꯕꯅꯦ ꯍꯥꯏ꯫ ꯈꯪꯗꯦ ꯃꯥꯏꯕꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯗꯥ ꯊꯣꯏꯕꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯀꯥꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯑꯁꯨꯝꯅ ꯈꯟꯅꯈꯤꯕꯅꯦꯅ ꯍꯥꯏ꯫ ꯗꯥ ꯊꯣꯏꯕꯁꯨ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯆꯠꯈꯤꯕꯗꯒꯤ ꯂꯥꯏ ꯊꯕꯛꯇꯨꯁꯨ ꯇꯧꯕ ꯎꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯥꯟꯅꯒꯨꯝ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏ ꯑꯣꯛꯅꯩ, ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯀꯌꯥꯗꯣ ꯃꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯐꯔꯕ ꯃꯇꯨꯡ ꯑꯩ ꯃꯪꯍꯥꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯤꯁꯦ ꯑꯃꯨꯛ ꯎꯕ ꯍꯧꯔꯛꯑꯦ꯫ ꯑꯩ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯦ, ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ, ꯏꯁꯥꯁꯦ ꯏꯊꯟ ꯇꯟꯊꯔꯦ꯫ ꯑꯩ ꯅꯨꯃꯤꯠꯁꯦ ꯇꯤꯚꯤ ꯌꯦꯡꯉꯒ ꯂꯩ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯏꯁꯥꯁꯦ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯛꯏ꯫ ꯄꯥꯝꯕꯣꯝꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯁꯦ ꯐꯠ ꯊꯥꯗꯠꯂꯤ, ꯑꯗꯨꯒ ꯏꯃꯥ ꯈꯪꯍꯟꯗꯅ ꯃꯄꯥꯟꯗ ꯂꯣꯟꯅ ꯂꯪꯊꯣꯛꯎꯔꯦ꯫ ꯃꯇꯝꯁꯦ ꯗꯥ ꯊꯣꯏꯕ ꯑꯃꯨꯛ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯝꯕ ꯆꯠꯄ ꯃꯇꯝꯅꯤ꯫ ꯑꯩꯅ ꯂꯣꯟꯅ ꯇꯧꯕꯗꯣ ꯃꯗꯨꯁꯨ ꯏꯃꯥꯅ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯒꯤꯗꯤ ꯃꯃꯥꯅ ꯏꯁꯣꯔꯅꯤ, ꯏꯃꯥꯅ ꯉꯥꯛꯂꯤꯉꯩ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯐꯥꯎ ꯆꯪꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯃꯥꯅ ꯑꯩꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯆꯤꯡꯅꯗꯅ ꯕꯕꯥꯗ ꯍꯥꯟꯅꯒꯤ ꯏꯄꯥ ꯃꯥꯏꯕꯗꯨꯗ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ 3 ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯏꯄꯥ ꯃꯥꯏꯕꯗꯣ ꯃꯗꯨ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯏꯄꯥ ꯃꯥꯏꯕꯗꯣ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥ ꯕꯕꯥꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯑꯗꯨꯋꯥꯏꯗ ꯑꯍꯩꯕ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯑꯃꯗ ꯆꯪꯉꯒ ꯌꯦꯡꯉꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯖꯩꯒ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯇꯧꯊꯣꯛꯑꯦ꯫ ꯃꯗꯨꯗꯒꯤ ꯍꯞꯇꯥꯃꯨꯛꯇꯤ ꯑꯃꯨꯛ ꯏꯁꯥꯁꯦ ꯈꯔ ꯐꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯁꯦ ꯃꯪꯗ ꯇꯣꯏꯅ ꯇꯣꯏꯅ ꯎꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯁꯛꯐꯝꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯈꯪꯗꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯩꯅꯤꯡꯗꯕ ꯇꯧꯏ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯑꯩꯅ ꯌꯦꯡꯈꯤꯕꯗꯨꯅ ꯗꯁꯥꯁꯦ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯏꯊꯟꯇ ꯈꯜꯂꯦ꯫ ꯀꯣꯏꯅ ꯆꯠꯂꯒ ꯌꯦꯡꯕꯗꯣ ꯐꯔꯛ ꯇꯥꯕꯗꯒꯤ ꯏꯃꯥꯅ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯗ ꯑꯗꯨꯃꯛ ꯑꯅꯧ ꯑꯄꯦꯟ ꯀꯠꯇꯨꯅ ꯉꯝꯖꯕ ꯈꯔ ꯂꯥꯡꯗꯨꯅ ꯏꯄꯥꯗ ꯀꯠꯆꯔꯕ ꯃꯇꯨꯡ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇ ꯌꯥꯏꯐꯕ ꯊꯧꯅꯤꯕ ꯅꯤꯖꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ, ꯑꯃꯗꯤ
ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫